ngasi ayu phongkiba tongan Manipuri sifongsingi masum thokiba thodo wathoksingi maru oibe I pausing khunga saraga Manipur top channel gi maikedi myamna thamjigi hanmada Biren Proclaimed offender ni Laothokhre samarjit ki bel hearing matam lepkhre London gi press conference amada Manipur State Council CM le hakibagi minister ni phongdokiba yambem Biren bu special court NIA Manipur mamang thagi tang kunga tereta Proclaimed offender ni haina Laothokhre matung judicial custody da thamlakhiba narengbam samarjit ki makhatap bail hearing tha sigi tang taraga marida amuk khan hananaba court na matam lepkhre London da pangthokiba press conference amada Manipur India dagi tokhai tare aduga Manipur State Council CM le haina narengbam samarjina Laothokhi council asigi minister na yamben Biren oile hakibagi dama NIA na narengbam samarjit pu Delhi dagi faraba matung special court NIA Manipur na judicial custody remand pikhibane NIA na Satharap investigation ng mari lang na narengbam samarjit amadi yambem Biren aniki matakta sayesigi Mars kun ng marida court asida NIA na charge sheet file tanggalaki NIA na miyo aniki marakta siriba maral singidama court charge hearing sing sathaduna lakli aduga NIA na di yambem Biren bu fabangamdana layraki Satharakiba charge hearing asida NIA na yambem Biren bu Proclaimed offender ni haina Laothokhpina ba court player ni rakhi player aduga mari lainina ko na mamang thagi kunga tereta yambem Biren bu Proclaimed offender ni haina open court Laothokhre court sa tharkiba charge hearing asiga mari lainina narengbam samarjina special court NIA Manipur bail pipina ba application lan khalaki bail application asigi ngasi sathakiba bail hearing adugi makhata ba bail hearing amuk tha asigi taraga mari da sathanana ba court na matam lep le haina Laothokhre haina spouse na makhata na phongdorakli Atopa pawamana Manipur yauni state mari da BJP gi lengak sasan halaki gani survey mathang sahi gi angan masarukta Manipur yauna leba asigi state mangana pangthoka doribe assembly mi khalasida state mari da BJP gi lengak sasan halaki gani adubo Punjab ki oina di hang assembly laigani haina ABP C voter na predict tawri Survey asigi matung ina Uttar Pradesh, Uttarakhand, Goa amasung Manipur BJP gi sarkar lakpayai adubo Punjab ki oina di hang assembly laigani Manipur gi oina di BJP na mikhalasida seat kuntragani thoi kuntraga taruk faw karabayai main opposition odiba Congress na seat taragani panagina kungani thoi faw karabayai Naga People Front NPF ki oina di aruba phibam ama mayoknagani party asina sit ani taruk faw karabayai aduga atopa party singna sit taragani pan karabayai mikhalasida BJP na sada 40.5 Congress na sada 34.5 aduga NPF na sada 3 phangbayai Laibasi goina asoba miyeng thamliba madi parliament ki mayukta lepar asoba thodang loriba Uttar Pradesh ki goina di BJP na sawno mai pakani state manga gi election gi result asina ingsingi ga kungamari da pangthoko doriba Lok Sabha mikhalas mawong ama lepar sawrakpa amadi khanglagani haidi Goa gi oina di Sydney fu lebe assembly mikhalasida BJP na sit kungani thoi kunga taruk fawa karabayai Am Adami Party AAP na Congress ki mihut sinduna sit maridagina nipan fawa karabiyai adubo Congress ki oina di sit ahum dagina taret fawa karabiyai opinion poll gi matung na mikhalasida Congress na sada taraga mangaga point mari aduga Am Adami Party na sada kungani thoiga point 2 famuyai Uttarakhand gi oina di assembly mikhalasida BJP na sit nifugu maridagina nifugu nipan fawa fangduna amu hana state asida sakti pairabiyai Sit humdra leba state asida Congress na sit taraga mapanagina kungu humdoi fawa karabiyai AAP na sit anidagi tadana kagani Punjab ki oina di haujik lairiba Captain Amrinder Singhana lusingbu sakar sida Am Adami Party ki asoba saifu ama mayoknagani Survey asigi prediction gi matungina Congress ki oina di percentage point asi haukiba sahi English ngani taraga tareta sada kuntraga nipan ga point manga laikibadu sada tara Hai tharaga sada kungani pan ga point nipan laigani Am Adami Party go inadi mamang da sada kungu humdoi ga point tare laikibadu sada kuntra ga manga ga point amada haigalakani haide hensu pausna makhatana phongdorakli atopa marueba pawmana UNC na nagagi CSO pumbi go eba mifam kaukhre Hill Areas Committee da hapsin khiba MLA nipan gi membership sana hankidre Hill Areas Committee gi bill Englishingan ga kunga mathoy masum September amada Manipur Legislative Assembly gi speaker na thokiba order adugi matangda khanna nanaba United Naga Council UNC na
Nagagi parliamentarian sing yauna civil society organization pumbagi oiba mifam kaukre UNC gi General Secretary S Milan khuyek piduna thokiba circular amagi matung ina mifam asi September 3 ki ayuk pung taraga mathuri Imphal gi Mantri Pukhi da leiba retreat house ta pangthokani mifam asida UNC All Naga Student Association Manipur Ansam Naga Women Union NWU Manipur Sandel Naga People's Organization CNPO Joint Tribe Council JTC Naga People Organization NPO Tangkul Nagalong UNC gi ex-president sing Naga gi parliamentarian sing ADC gi ex-chairman punama amasum senior activist sing sungsoi sudan mifam asida saruk yaragadabni swari amaramda Manipur Legislative Assembly gi Hill Areas Committee da Tampaki MLA Nipanbu committee sigi member oina hapsin kiba adu makhataba order ama thoktriba phawba sana handana thamkhre Manipur Legislative Assembly gi Secretary ke magazine khuyek pidun speaker gi mingda ngasi thokiba order ama gi matungina MLA Nipan gi membership adu sana handana thamkhibani ngasi thokiba order adu da palliba wafam di kairau AC gi MLA Laurem Rameshwar Thangmaiban AC gi MLA Khumoksam Joy Kisan Langthabal AC gi MLA Karam Syam Nambol AC gi MLA Namai Rakpam Loken Singa Oinam AC gi MLA Laishram Radhakishore Lilong AC gi MLA Antas Khan Wangkim AC gi MLA Kaisam Mega Sandra Amadi Hairok AC gi MLA Thoksam Rajesh Syam nangrang amadi ngasi pislakiba tuang application sing de yumpham oiraga MLA Nipan sigi Hill Areas Committee gi membership oibudu makhataba order ama thoktriba phawba sana handana thamle haina pali Manipur gi singi saruk yawba Tampaki Assembly constituency mapan gi MLA sing Hill Areas Committee gi member oina hapsilakpi gi matangda Manipur Legislative Assembly gi Hill Areas Committee gi chairman amadi masigi member sing gi oiba phire pung humdraga ni thogi manungda khangalaknaba achumna matam thakre hainasu paw amana phongdorakli amaramdana speaker da pisin kiba Congress MLA ahum gi application handokre Furu Masil Marakta Sarang Naba Tuan Yabana Speaker gi order Hando Congress Manipur Legislative Assembly gi Hill Areas Committee gi member Oizagi Haine Assembly Sigi Speaker da application Pishin ki ba MLA Nipan gi Marakta Yakiba Congress MLA Singna Makoi gi application adu Handok Saragi Haina Serol Pishin Kre Speaker gi order asina Furu Masil gi Marakta Sarang Naba Tuan Yabada Natana Laibak Irang Thokpa Yabana order adu Kudakta Handok Piyu Haina Congress na demand tau Kre Haina su Paw man phongdorakli atopa paw maramdana mo committee gi member hapagi power speaker da pide ojoy Tampaki MLA mapanbu Manipur Legislative Assembly gi Hill Areas Committee gi member oina hapsil le haina Manipur Legislative Assembly gi speaker na thokiba order adu sanaba yaroida order ni Hill Areas Committee gi member hapagi matik moyai Constitution Assembly gi speaker da pide President Khaktana masigi thaba asi pangthokadabani haina ahal oiraba politician o joina phongdokre kawada leiba mak yumda pawmising unaba mada mahan hai Manipur Legislative Assembly gi speaker na MLA Nipana application pirakpadagi speaker na September amada Hill Areas Committee gi member oina hapsile lunena hana member kun oiramada kun gumapan hida hengal le haina order thokre Speaker na thokliba order asi satnaba yaroidaba order ni maramdi order asiga mari lainariba issue asi yamna sensitive oiba issue ni hainasu pawsina makhatana phongdorakli amaromdana atopa paw amana nursing thabaktagi pothabagi matam sai humfugani thoida sangdokpa state cabinet mifamna ayaba pikre Manipur lenga ki health and family welfare department gi makhata group A amadi B gi post nurse oina thabak tawriba singi thabak tagi pothabagi matam sangdokpa Manipur Secretariat ki driver sing regularization tawbada cabinet na ayaba pikre pauksi asina phangba paun hai ngasi nungthil pung manga makhairom taba matamdagi numidang pung nipalom taba fawba minister secretariat ki cabinet hall pangthokiba state cabinet mifamna Manipur Health Service Rules 1982 semdoknabagi warep lokre masiga loinena contract basis ta laukiba Directorate of Minority Affairs ki staff tarago humdoi regular tab loinana OBC amadi AC department ki agriculture officer ki post ama muthat pagaloinana agriculture officer ki post ani field inspector da downgrade tawbada ngasigi mi pham aduna ayaba pikre Directorate asida contract wana laukiba staff taraga mari regularization tawbadasu cabinet na yakre ngasigi mi pham aduna education is department da
hangduna ladiba office assistant gi post sani ga maudraga mathoi mention bada ayaba pikre so hari hada covid-19 license maram oiraga bosi na lobo class 10 gi examination promotion piki basina state asida mahairoi sing class 11 na ming sanba phangnaroi da bigi phibam lakpadagi high school tara higher secondary oina upgrade tawbada cabinet na yakre so hari nauna higher secondary da upgrade tawbada ayaba pikre school sing adugi manungda kasum khulen high school praja high school lamsang Khongampat High School, Kamjong High School, Urup High School, Oinam Government Girls High School, Sribon High School, Wabagai High School, amadi New to Som Frontier High School yauri. Ngasigi mi pamaduna hauzik hangduna laidibi State Chief Information Commissioner gi post ama amadi State Information Commissioner gi post ama direct recruitment da launaba ayapa pikip. CAF and PD Department da computer operator oina laidiba post asi assistant data manager haina upgrade tawbadasu ngasigi mifam aduna ayaba piki loinana state amadi district consumer dispute redressal commission gi hangduna laidiba president amadi members sing mention bada cabinet na ayaba piki hanana phamthol thindokhraba Tokyo Olympic Games ta nupagi hockey de saruk yakiba bronze medalist sanglakpam Nilakanta Sharmada Deputy Director Sports Promotion Amadi Nupi Hockey Team the Saruk Yakibi Sushilat Sanu Pukramamda Assistant Director Sports Promotion P Kibadusu Cabinet Mipamaduna ex post facto approval Pikre Mipamaduna Zel Department Hangduna Lady Tuan post Kuntragamari direct recruitment da Launa Buapam Cabinet na Ayaba Piki Manipur State Power Company Limited amadi Manipur State Power Distribution Company Limited da deputation na thabak tawriba employees sing yauna company asida thabak tawriba employees sing na tare suba Manipur Service Revised Pay Rules 2019 sana hanba cabinet na in principle oina ayaba pikre adumenamak madugi senpham kaya yamna sangadagi haibadu hothoklaga makha tana amukka khanakinaba mifam maduna lepna ki suhari loinana Mani reda bu henna mapangal kakat hanbaga loinana scientific officer electrical gi post ani scientific officer mechanical amadi scientific officer IT haina nauna ming hongdokpa amadi contract staff ahum regularization tawba loinana casual staff mari contract staff onthokpada su cabinet ayaba pikre haidi hen su phongdorakli amaromdana post samagu humfugani thoi lobigi sangyeng pangthokpa yaroi PWG Veterinary and Animal Husbandry Services Manipur gi post samagu humfugani thoi launanaba sangyeng pangthokani haidibisi athingba thamgani pangthokpa yaroi haina KCP People's War Group Marxist Center na thokpa sirol haidi sirol asinhai thabaktigi pothakraba department asigi director amasum matamduda joint director oikiba haujikna director oiriba Dr. C.S. Nandakishore da loop asina aranba mayam ama tawdanaba amasum aranba tawbusingi mathakta thabak lakhonanaba khangankiba lekhi adubo aranba tawbusing adu kankhalaga thabak launanaba sangyeng pangthoknanaba thawrang tarokle masigi sumathakta director oiriba Dr. C.S. Nandakishore ga paw faunanaba khonabadasu madugi khudongsawa pirakidre haina kiba wafam ngaktabigi thawong asina Nandakishore su aranba tawba kangbu sawatli haiba takpani haidi matam kya asi yenglaga exam asi karigumba het pangthok pataraga di madugi teksak punamak department asigi director amasum department asibu puri minister gi oigani haina sirol asina su makhatana akan ba warning torokli atopa paw amana maitai na bu tawrabadi yet kani habigi wakhalon thadokpiyu MSA Maitai Furup asibu India gi scheduled tribe AST gi list sananaba sangsilbi ihawasibu maram sa de haina all tribal student union Manipur asumna phongduragbi asi yamna lebak thibane maitai na bu tawrabadi sumgera langira yet kani habigi wakhalon asi thadokpiyu haina maitai student association Manipur University na phongdurakli MSA gi president Depu Songthamna thadurakpa sirol amana hai lisang sitna hingminariba furup singi marakta punna hingminasi hairabadi furup amar amabu ikai khumnaduna nungsina tengbangna basangani madudi natraduna aikoi nungairaga loire noigidi khangde hairaklabadi singmi tamigi yelhau marida sauna akaiba lakani laibaki aruba tangka kyada ayetpa pizaraga nungaijaba asungumba miyoi khuzo kharana sumgira langira maitaina bu tawrabadi yetuna ta laigani haibigi mawong ulakpa silaibak thibane adunadi aikhoisu aikhoina phangninglibadu phangdaba yade hairakpa tabani hangngingliba wafamdi karigumba maram sade khangbiragadi karigi amuksu ningdom pombiribano mipaiba phawbiribano aikhoigidi hingba amasum sibigi wahang
oiraklabani maduna maitegi sentiment soknaba honaduna fajaraba singmi tamigi nungsi mari asibu thugainabo honadabana punamki yaifabo igani changshilibi ihawasi maram sai isade natragana pandamasi phangbam thoi natragana thokti haibadudi lengaki mari lenaba authority na lepsesano haina su pausna phongdorakli atopa paw amana RT-PCR gi report yawraklabadi amuk hana test tawredabani state asida leiriba tongan ba private hospital sing asida anaba sing layengba lakpa matamda tangai fadan hospital aduda covid test tawhalle habigi wakat kaya marum leire adubo hawkiba pung humdragani thoigi manungda RT-PCR test tawkibagi report yawraklabadi amuk hana covid test tawhaloidabani sohari Manipur government ki health services ki director K Rajona thadorakpa sirol asina hai layengba lakpa anaba singda laingakna mangjongnana thokiba SOP gi wangbada hanjina covid test tawhanba sina anaba singda sel thum amadi pukning wakhal yoiba khudong saraba kya mayokna hali maram aduna hawkiba pung humdragani thogi manungda RT-PCR gi test atuda negative result laklaba amadi covid ki mari leinaba layong sing uthoraktaba singda amuk hana test tawhaloidabani haina sirol asina su makhatari amaromdana nomination thajilakpa yagani Apun Manipur matam isai kanglup amiki satliba sahi Englising aniga kunga mathoidigi kunga mari fob gi tam gi office bearer management committee gi member winning basingna lakliba September mapan gi nungthil pung mari fob gi manungda nomination thajilak yagani haidena su phongdorakli atopa paw amanamu security force na none digi yamlab khulai kya fagathre Inspector General of Assam Rifles IGAR is of Spear Corps ki miyang makhada None battalion amadi Manipur police ki apun khutpu amana none gi lung phailum area dagi yamlaba khulai kya fagat pangamkhre akaknaba paw ama phangmari gi apun khutpu sina thibu humgi thabak sathabada lang pailum area da lotuna thamlama khulai kya si fagat pangamkhibani thibu humgi thaba asi thasi gi ani gi angan ba ayukta gi lung phailum area gi umangi saruk singda satharakhibani maduda point kungani thoi pistol ani 9mm pistol ama magazine ama 5.56 ki maru taruk 7.62 ki maru taragamanga 9mm maru mari point kungani thoi ki maru taragamathoi amadi Chinese hand grenade amani fagalaba khulai singasi makha taba thi humba ki thabak sathanaba nungba police station sinakre haina PIB defense wing na thadorakpa sirola mana su khangalakli Makasa tarak poina mas mlusilak poina to papaw khana nam wangoi gi PMAY gi watho high court na sahi ama makhai gi mamang na pikhiba notice ki pakhum lenga ki official marina piraktre aroiba matam pikre pakhum piraktre bri dispose tawragani Imphal West district ki manung saliba kungani thoi wangoi assembly constituency gi pradhan mantri awas yojana urban housing scheme gi beneficiary sing oibada matik sabdagi scheme asigi beneficiary sing oina khangat khraba miyoi kayada housing scheme asigidamak pifam thokpa first amasum second installment ki senfam pithok hinanaba government approval letter piraba fawda pithok tabadagi high court of Manipur wakalakhiba case amagi matungina court na mari leinariba official marida sahi ama makhai henbagi mamangna notice issue tawrabasu masigi pakhum pirak tabadagi court na aroiba matam pikhibaga loinana masigi manungda pakhum pirak trabadi court na haunabi matungina case asi dispose tawragani haina khangan khreari atopa paw amana phajin kiba miyoi sing thadokpiyu moirang kendra apunba lawmi sinmi amasum nupi lupna moirang lamkhai dagina thanga kumbi wangu sagang ithagi miyam amadi lawmi sinmi kyagi satraba yadraba lambi oiriba Manipur gi saktam singthabada yauriba Laothokhre Pat Sendra tourism Netaji Subhash Chandra Bose amadi sangai gi lepham oiriba Kaibul Lamjau thirakpada lambi oiriba amasum khubam kaya su oiriba mafam kwaktagi mitei pangal ima ibel singamadi thangjing singgidamak sangsilakpa khongjanggidamak phajinduna thamlakliba publicity secretary yauna athuba matamda thadokpiyo haina su phongdorakli atopa paw amana laingakna September 10 phawgi manungda masak thokpa khongthang lakhulaktrabadi akanba khongjang sangsilagani association Manipur lengakna mitei miyeki oja laugani haiduna kayarak hana thajaba pikhrabasu ngasi phawba thabakta onthokpa leithri hiramsiga mari leinana lakliba September 10 phawgi manungda lengakna masak thokpa khongthang lakhulaktrabadi akanba khongjang sangsilagani haina mitei miyek TET supplementary successful candidates association MEMATEACA gi mekedi gi phongdorakli haina su pawsna pali Loshila point state sigi wang mada thokpa paw khara offline class ki SOP thokre
Assam government September 6 offline classing conduct tौनबगीदमक्ता अनौब SOP issue तौखरे अदुमेनामा standard 11th फावगी classing दी मखाताना थिंखीगनी हारि government notification की मतुंगिना higher secondary की final year degree की तरक सुबा semester अमसुं post graduate की मरी सुबा semester की physical classing Assam September 6 की हौरगनी हाइना सुपल्ली Taliban के update masang katang मैम हप्सगे खोंजंग सरुक याखिबी नुपी activist अमा Taliban fighters सिंग फूरगा थमनमले Taliban rule की मखादा political rights फंगलो हाइन अफगानिस्तान की मियामना संगसिन की खोंजंग अमदा सरुक याखिबी नुपी activist अमा Taliban fighters सिंग साथीना फूरगा थम थनमले हारि नुपी सिंग खक्तगी ओइबा खोंजंग अदुबु लुसिंग खिबी activist Nargis Haratpu Taliban fighters सिंग लंबी दगी फादना पुखरबा मतुंग तमथीना फुरम खिबने Mak Pulambi the fighters sing aduna, Lang talk to not Tanamatam the Maki, Mako Amadi, Mamai the eat Olamba, Miam nothing like Presidential Palace Tamna Sangshila Miyamgi Kongzang Adubu, Taliban sing the Mahatana, Sangshilakana Bakanki, Adumenama, Kongzang Loy sing aduna Taliban Gimayokta, Lepaletana Sangshila Padigi, Tear Gas Hill Kiasu, Kongzang Loy sing adutamna Kapki, Kongzang Dura Saruk Yakibi, Nupi activist Kayana Fondo Kibada, Ikoina. Presidential place mamang na famna khongjang sangsin ba pami adubu Afghanistan nauna lakraba Islamic Emirate na miyam gi apam adugi mayokta leptuna thabak tawi haina su paus na phongdorakli amasum hausi ko ina miyam paus matang se lusinjarage amasum pathok sa gibra soki bulan ki kya yar su miyam nang pigani matam gi maru e pausing miyam da leptuna pijaraki haina su channel sigi mekedi ki thamjari and thank you